Thoubal district leba tongan ba college amadi higher secondary school gi Maheiroi singnasu rally chatuna DC Thoubal gi office ta thomjiluraba matung nungtil pung ama makairom tabada khangabok ta leba SP Thoubal gi office ta amuk thomjinkre thodok aduda SP police tagi nongmai round kaya amadi smoke bomb kapthorakpada Maheiroi kaya sokpagaloinena police personnel singsu Asok Apan Nangkhre koishaw naraba miyamna SP office ki gate ta khamduna thamba altokar amasu Mei Thakhre Presna fangba paugi matung ina Maheiroi singna DC Thoubal ga unaduna wari sanaduna memorandum pisilurab matung SP Thoubal gi gate ta amuk thomjinduna Maheiroi singna SP office ta leiriba central forcing adu khudakta halankhro haina taksin ki thodok thokphom dagi fangba paugi matung inadi police ki maikai dagi central forcing adu halankhra ge haina Maheiroi singda minute kuntra gi matam tharak padagi Maheiroi singna SP gate ta phamjinduna ngai ki police dagi tharakki ba minute Kuntra helakpadagi Maheiroi singna get nomduna namkhainaba honarakpadagi nongmai amadi tear gas cell kaya kapthorakibani hairi police ki maikai dagi irang adu laksinanaba yamna kanna honarabasu Maheiroi khakta natana tongan ba miyoi singsu arong thong amadi khangabok bajarom dagi thomjilaktuna masing yamba helaki nungtil pung manga taraklaba fawbada nongmai amadi tear gas cell sing kapa leptabaga loinana ambulance singsu masing khangdana changba thokpa tawba maramna miyoi kaya muk soklabagi haiba chapchaba khangba ngamdri Adumakpu police ki maikai dagi nongmaina panbadagi shokiba Thoubal athokpam dagi ningombam Alexander chahi nifugani thoi yaripok bamon lekai dagi Mohammed Smile chahi nifugataruk amadi ambulance driver Thoubal kiam awang lekai dagi yumnam sarat chahi humfu soktuna laikat nakre haidi